Manipur KANSI HAIRABADI miyamgi lusingba-sing wakai ngangbagi mahutta hana punsinba mathau tai. Manipur KANSI ifurup KANSI haina tholagliba lusingba-singna atopa furupsingi mathawai nungairoidaba mabuk nagadaba wahai wata amata ngangkobse furup amana furup amabui kai khumnaduna awangba thakta singkhatnaba honaminasi haina Kanglaikpak Minority Welfare Organization KMWO Manipur na thatorakpa cherol amana haire cherol asina makhatana hairibana apunbagi saktam kaiba yaroi tungi mirol KANSI haiba pandamda leiriba lup asina Manipurda khundariba miyamgi thabak tawgani haina tholakliba rupsingda haininglibadi lup kayana khundaduna nungsi jana leiminariba aikoigi Manipur KANSI hairabadi miyamda wakai ngangona leibagi mahutta aikoi hana punsinba mathau tai miyamgi thabak tawgani haina tholakliba singna hana punsilaba matamdata khaibung tabadagi mitopna khudong saba lawba ngamloi aikoi punsinduna amata oina leminarabadi kana amatana Manipur thugaiba ngamloi Manipurda khundariba kanglub furupsingi marakta thawdok ama tholakpada miyamgi lusingbani haina leiriba singna sangtaingnaba purakpagi mahutta amaga khanahanba saunahanba wangangang manba wahai wata kaya yaurakpa si laibak thibani aikoi maselgi marakta wakai ngangbagi mahuta aikoi amata oina pusinduna chawkhat thorangda mai onsilabade kanana su Manipurgi apunbagi saktamda singnarakpa ngamloi aikoi masen pusinnaba ngamdaba amana amabu tuhotnaduna leirabade mitopna khudong saba lawgani masina maram oiraga Manipur mitopki makhutta takiba soidrabani thawdo wathok ama thoklakpa matamda social media da wakal khanthaba watpa manba moongda pangida iraga thagatpagi thabak tokpiyu maduna khantha hawdabadagi post amana kanglup furuki marakta communal tholakpa yai aikoi masel nukhisana na amana amagi mateng panguna apunba mapangan kanba Manipur ama sengapada miyam puna honaminase furup singi marakta masana masagi furup pusing thanaba yaudaba nate furup amagi leizariba nat culture bo wakhanta daba kharana lana uhannaba honaba yaudaba nate mitop nei kai khumnagadaba Manipur ama ohense aigi furup kangani haina tholakliba lamdam sigi lusingba singna kanglup amagi mayokta leptuna thabak tawraklabade Manipur kangkhong sairakpa yai ifurup inat kannaba tholakliba lupsingna yeknadaba furupsingi mabuk nagadaba wangangoidabani Manipur kangani haina leiriba rupsingna furup kanglup khaiduna aikoi amata oina pusinduna sanalebak Manipur kannaba honabiyo Manipur apunba saktam thugaiba singse thajilakliba miyoi singbu Manipur kanba pamasingna thengnaminase aigi hak tanaduna leibagi mahutta hana Manipur kannaba honabada mai onsiminase haire PUCL की SEMJIN SAJINBA अरानबा रिपोर्ट ना मणिपुर दा मखा ताना इरांग थोहले कॉमेफ People's Union for Civil Liberties PUCL Koba Organization ama handak Independence People Tribunal on the ongoing ethnic conflict in Manipur haiba SEMJIN SAJINBA aranba report ama puthokuna Manipur gi irang asibu maitaina lanba tahanna basinba manba thahong asibu Committee on Protection of Maitai Victims COMEF morena akanba muongda yaningdaba amade pendaba phungdurakliba haina COMEF ki maikaidagi thokpa cherol amana phungdurakle cherol aduna makha taraduna hai asigumba aranba SEMJIN SAJINBA pau kaya ama semliba report asina Manipur da makhatana thoganingdaba irang tholaklabade PUCL na punamaki daita pugadabane haukiba sahi lisingani kulhumdoi gi me ahum dagi Manipur da thokliba irang asibu maitaina hauba manba report ta PUCL na puthorakliba pandam asidi nakan nama khaktagi yengba nakan nama khaktagi lawba report amade sel lawraga SEMJINBA aranba report ni haina COMEF na phungdurakle thokliba irang asidi maitai kuki oina lawfam Irang asidi state government na India Constitution gi makhada niyam kaina deforestation tawrakpa kuki sing illegal immigrant sing kuki sing khandokna ba tawruba amade poppy cultivation bu thinglubadagi nako kuki terrorist singna maitai singi mathakta khangaudana landarakpane haibase PUCL na khangadabane asengba irang asigi haurakpham mafam matam munna thidoktuna report asigi achumba paudam puthokpa oirabade PUCL bo asumba otauba organization ne haina laurangadabane adubu thokliba irang asigi matangda asumba fact finding tawdaba kanglup ama khaktagi miyoi aronba mifamda unaduna aranba report lauraga puthokliba Independence People Tribunal on the ongoing ethnic in Manipur masidi COMEF na yabang amloy amadi hairiba report asi sanafam thokte amadi report asibu sembada yauriba corrupted oiba member khudingbaki mathakta inquiry tawgadabani amadi legal action lawgadabani irang asina awaba mayok na haliba maitai IDP singna leiriba relief camp amatasu PUCL na fact finding tawduna irang asi matau karam na maitai na hobgi moongda report asi semlibano
Maitegi nupi angang kaya hatkiba amadi nupi angang kayagi izat khongaunakhiba amadi maitegi yum laisang amadi khul kaya kukisingna mai thadokiba adu report asida mami amata tade masigi mayek laraba khudamdi jiribamda pikliba tha nipangi angang yauna makoi taruk hatkiba adu PUCL gi report ta pandriba karigino Moirangda lai thoram taunaba leiba alarang pham oiba ahal amabu kukisingna missile attack tawguna hatkiba fayengda mapamda laksaba nupi amabu drone attack tawguna hatkiba thawdo kaya ase PUCL gi report asida amata mayek sengna yaudriba karigino adubu kuki nupi anikhak naked parade tawkhiba adubudi PUCL na report asida irakle adubu hairiba kuki nupi ani ase maitaina kanbiduna makoi gi mayumda thinkhiba adubudi PUCL gi report asida pande Aroibada asigumba SEMJIN SAJINBA aranba report puthoktukna kanglup anigi irang asibu makhatana sangtahanaba siliba PUCL gi mathakta iramda Manipur gi miyoi kangluk khudingmangna condemn tawpham toi amadi hairiba organization asibu matam pumbagi oina thingjinnaba aikhoi puna leminasi haina comment morena lebak miyamda appeal tawrakle Kotna direction pirkhabani na athubada local body gi mikhal pangthokadabane MPCC High Court of Manipur na tha taruk ki manungda gram panchayat amasung jira parishad ki mikhal pangthoknaba direction pirkhabani na state election commission na athubada election notice thokuna Imphal Municipal Corporation IMC yauna arbal local body amadi autonomous district council ga ACC punna mikhal pangtho haina Manipur Pradesh Congress Committee MPCC na taksilakle ngarang Imphal ki Congress babol da paumi singa unaba amada MPCC gi senior spokesperson Ningombam Bupenda na hai gram panchayat amasung jira parishad ki matam loikhrabasu sahi kya mikhal pangthokna lakli mikhal pangthoknaba ki matangda Congress na Islam before the fawba putoktuna mikhal pangthoknaba taksinduna lakibane adubu matam adu da lengak paramba BJP lengakna namsinduna thamlakhibane adubu Manipur High Court na tha taruk ki manungda mikhal pangthoknaba Manipur lengak takhangan kre maram aduna state asida paliba PR lengakna athubada mikhal pangthoknaba honabiu amaromda Imphal Municipal Corporation yauna arbal local body amasung ADC gi oina su matam loikraba fawbada mikhal tawdar leiri state asida chawkhatpa puraknaba democracy kannaba IMC yauna arbal local body amade ACC gi oina su ngasi hayeng gi manungda election notification thokuna mikhal pangtho haina mahakna phungdoke Manipur gi praja kaya awasai thengkhang na relief camp sing da lakhi kadawri lanazet silent digital na sinduna Manipur da lisingani kulhumdoi ge May 3 dagi thokliba common conflict asigi warshil ama purak triba sig matangda Kolkata da khongjang haina numit humni chupna August 15 dagi na 13 phawba numit humni chupna changsilakpa khongjang ge manung channa August 13 ta Bidan Sarani Road Kolkata da laiba Noti Binodini Memorial Art Gallery Complex ta Tripura Assam West Bengal Odisha gi artist sing yauna khongjang changsen krai khongjang loi sengi khuta long live India we want peace and harmony long live Manipur stop violence in Manipur Honorable PM please visit Manipur haina iba waro sing payuna khongjang changsen ke Wakat khongjanga mari lenena Salin Digital Chairman Dr. Phanjobom Lanajit Singh na phongdokhibada Manipur gi common conflict asi hauzik phawa warasin purakpa ngamdabage relief camp sing da lairibane sahi ani halaklaba common conflict asi ga warasil hauzik phawa purakpa ngamdabanina maram oijuna Manipur gi praja kaya awasai thengkhangduna laire kayam kuina aikhoi asumna relief camp sing da laiki gadawribano hainasu central government ta wahang hangle Warasin ama puraktuna mahausagum tangdu laitana lehanbina bahanabiyo haina mahakna phongdoke Kiam tangjengdagi FCI godown taba lambi tokhaina thingjen kre Thawal district ki wangkhem kendra ki manung chanba Kiam tangjengdagi FCI godown taba lambi ki phibam ase ka hena fatabana miyam chathokkasinda hena khudongthiningai oiba phibam kaya mayokna rakpadagi ngarang khoisaunarba miyamna lambi tokhayuna chathok chasin toba thingjen kre khongjang asiga mari leinena Tangjeng Road Development Committee gi wangangloi okendro laisang themna haikibada lambi ase Kiam haibong leirak Laitan Pok, Sabal Tongba Mongjeng, Khekman amasung laisang themna singba maruiba khul kayaga phogdok phaujin tawnariba lambi amani lambi asida FCI godown yauna bahi loisang ani su lairibane lambi asi phibam ka hena fatabana mamangda su khunja singna sen khaina duna anirak sembal laikre lambi asi sembinaba Thawal DC PWD amasung FCI godown gi mari leinaba official singa onaduna taksin khrabasu ngasi phawba positive response amata leite Thawal DC gi maikaidagi lambi asi semnaba makhoi fund leite PWD da hayu haina karimata thausadana leire haina pendaba wafam kya phungdorakhe